Online Manipuri Numidangi Pau Miing Tabiriba Pumnamakpu Thoilashramna Khurumjari Ahanbada Maroiba Pau Kuki Singbu Meitei Khuttagi Kanbiyu Haina PM the Cherol Thaduna Taksinkrei State Lengana Sagotuna majority Meitei Singna Kuki Singi Matakta anti-human amadi anti-tribal Oiba Lanchathaduna minority Oiba Furu Asibu Pumut Mutat Nabahonariba Sidagi Kanbiyu Haina Kuki Organization for Human Rights Kohur na Prime Minister Narendra Modi amadi National Human Rights Commission NHRC da Cherol Thaduna Taksinkrei Prime Minister amadi NHRC da Kohurna Thaba Chithi aduna Meitei Singbu Maral Siraduna Hai majority Meitei proof na Tribal gi lambu makhoi gi khubam nungda thamduna Tribal Singbu makhoi gi makhada thamnaba honaduna lakli Tribal miyam gi constitutional protection amadi human right bu khongawnaba thawong kaya chathariba si handak chatharakliba thawong asina ahanba natte amadi tungdasu tarokloi hainingai leite hairi Prime Minister Narendra Modi amadi National Human Rights Commission da chithi thaduna awang nongpok state ta chathariba hingsa gi thodok report amadi news clipping kaya amasu habli chithi aduna makha taraduna hai Prime Minister amadi National Human Rights Commission na minungsi yengbiduna Manipur government amadi majority Meitei na Kuki singi mathakta ethnic cleansing chathaduna minority oiriba furuf asibu pumut muthanaba honaragliba asibu thingbiyu mamang chahi gi me ahomdagi state sponsor Meitei na Kuki furuf ki mathakta chatharagliba lanasi anti human amadi anti tribal oibada natana anti constitutional amadi anti national oibana apiko furuf asibu kanbina ba akan mathabak lokhatpiyu hainasu Prime Minister amadi National Human Rights Commission gi pungning chingsinki Indo-Myanmar border da Khuttongna bada Knf Taruk Tampaki lalhauba mari sire Indo-Myanmar border da Myanmar gi Kuki lalhaulo Kuki National Army gi Taruk sire Manipur Tampaki tongan ba lalhaulo singi mari sire hairi Presna phangba thajaba yaba pau amada Indo-Myanmar border da Kuki National Army B amasung Manipur Tampaki tongan ba lalhaulo singi marakta kan mamong da khut thokna bagi thodok amada Kuki National Army B gi mioi Taruk sikhibaga loinana khara amana so apan nangki hairi Thogdogi makha chatharakpa oina ngasi ayuk pung 6 rom taba matamda Indo-Myanmar border gi Myanmar Maikai rom thangbada leiba lalimda amuk hana nakalani gi marakta yamna chawna khut thongnaki nakalani da khut thongna bagi thogdo aduda Manipur Tampaki lalhaulup singi kadar mari leikhidre hairi pawse da thogdo aduda leikhidraba Manipur lalhaulup singi kadar sing adudi People's Liberation Army के कैडर अमा प्रिपाकपो की कैडर अमा KCP की कैडर अमा अमदी अतोपा कैडर अमदुदी चपचाना खंगबंगमद्री खुथोंगनाबगी थौदो अदुदा लेखिद्रबा PLA की कैडर अदु कैप्टन गुलु ओरम्बियाई हाइरी अदुगा थौदोक अदुदा KNAB की कैडर सिंगना फाखिबा कैडर अदुगी मपाना मितै अदुगा ममाना लुसाइनी हाइरी Hauzik Khuttongnabaги thogdok thokpam oiriba Indo-Myanmar border da tongan ba lalhaulup singi marakta yamna chawna ungkhatnaba leiri hainasu paw asina makha tari chamamnaba leiriba border fencing khabagi thabak khudaktagi lepkadabani Manipur gi territory asi ningthi tural fawbani hainariba wafam leina border fencing khanaba honariba center amadi state ta paliba BJP gi thausil yabangam loi haina Southern Tangkhul Student Union amadi Eastern Student Union gi maikaidagi phongdokhrei Ngasi Manipur Press Club ki Thangjing Hall da pangthokhiba paumi gi mifam amada Southern Tangkhul Student Union gi President Yarchuiso Kasungna haikhibada Kamjong amadi Ukhrul Maikaida Congress lenga ki matamdagi soiduna laglaba border pillar fencing khabagi matangda amuk hana BJP lengangna border pillar khanabagi honariba si khudakta lepkadabani hiramasigi matangda September 10 da mari leinaba MLA gi khuthangda Manipur gi Chief Minister da aiba cherol pisinuna border pillar khabagi thabo asi lepinaba thamkhrabani madugi ona taina bada October 18 ta border pillar khabagi thabak paikhanaba DRP lauba haunaba lenga ki order asi lauthorakpani haiki paugi mifam maduda saruk yakhiba Eastern Student Union gi President Wungnau Than Chingthung na haikibada Manipur gi territory asi nongpok maikaida ningthi tural fawbani haina halaman sing na haina ribani maram aduna chamam na ba leiriba border fencing khaba thaba si lepkadabani Tangkhul Student Union gi apex body ama oiriba Student Union ani gi maikaida gi center amadi state ta paliba BJP gi lenga ki thausil asi leptrabadi masida thorakpa afa fatta gi tekchak sing lenga anina pugadabani haina phongdokhi